ngasi phongkhiba tungan tungan ba thaudo wathog amasum phongsi phongsingdigi maru oibe I pausing khongocharaga Manipur Top Channel ki makedigi ma'am da share tawzgi hanbada report ama hawkhiba ihing nongyaidagina ngasi ayuk fawb chukhiba pung kharagi oiba akan manongna Imphal gi khena ba mafam kya da isingna thamjin khre isingna thumjin khiba mafam kya gi manungda khwaidigi maru oina singjamai mayeng laikai gi national highway asidigi hawraga kakwa kaithel fawbada lairiba national highway asigi saruk sing asi isingna thumjin khiba asina maru oina hariba mafam asida sai khudingi nong khara hek subaga isingna thumjinduna miyamna satpada khudong sadaba kaya mayukna duna laklibani hiram sigi matangna mari lenaba singna maru oina mafam asibu koliba MLA amadi department gi miyoi singda hanjina haikrabasu ngasi fawba miyeng sanglakpa leitari amasum miyeng kadigi sanglaktribano haibadu laingakna athupa matamda pakhum ama pibigi mathau tari maramdi national highway da asumna turel gum part gum ising chawba haibisi yamna angakpa thangdo amani amasum masi una lambi asi phawrgi MLA minister yauna tungan makok thongba official kaya ama lusingba kaya ama mafam asi fawduna satlibani aduma pu ngasi fawba miyeng sangdribasi karigino haibisi laingakna athuba matamda pakhum ama pibigi mathau tari aduga amaromda Imphal Municipal Corporation na konba mafam kaya ama loinana Imphal gi manungda leiriba gram panchayat na koliba mafam kaya ama isingna thumjinbadagi khudong sadaba kaya ama mayoknari maroina Imphal West ki manungsana leiriba maibam laikai gram panchayat na konba mafam kaya da su na thumjinbadagi khudong sadaba kaya ama mayoknari Covid-19 laisat manungda yumda ising sot pehenbadagi ahal oiraba kaya amadi angang nupi kaya ama narakpa yawbgi phibamda leiriba asi karamna nanthokani laingakna khanmiduna thabak pekhatpiyu hainasu pawmana makhatana phungdorakli atopa pawmana report tawri manduri Supreme Court na Irendro Laishombabo ngasi numidang warangi pung 5 gi mamangda thadokhigadabani haina order tawri Irendro Laishombabo rupa 1,000 gi bail bond amasum ngasi numidang warangi pung 5 gi mamangda Central Jail Sajiwa Imphal da communicated tawgadabani haina order sina supalle hari aduga marksi National Security Act ki makhada detain tawkhibani haina spouse na makhatana phungdorakli makasa tharakpuna tentangna atop paw khra myamda report tawjage vaccine kapa satpada athingba leite numit tarani curfew thambagi laingakna thokpa order da covid vaccine kapagi athingba pide curfew leiri haibigi singna bamata leibidana covid vaccine kapa thokpira o haina state mission director Dr. Shamjaina appeal torakli atopa pawamana kongba maru laifamgi area da athingba leiragani khundrakpam kendra gi manung sanba ising thembida leiba kongba maru laifam land lai khuramba madi atai maramgi damak lakpa kaya covid laisat loidriba fawba khun asigi akoibida leiriba khun 5 na athingba thamle haina ising thembi manung kongpal village authority gi general secretary and Fulindro na phongdorakli Fulindro na maka taraduna hai ising thembi manung ising thembi mapal lairo pi khonomphai molnomgi khunja singna khundrakpam kendra gi MLA TS Lokeshwar gi miyang makhada covid ki SOP ngakna yamna section na leiri akanba section tharang lokhatlabasu atop khunja sing lepa leitena sanglakpana haujuk lokhatlibasing aremba tahobigi phibamda leibana athingba thamani marak thani state sigi wangmra thokpa maroiba pawkhrana Afghanistan da noma khaktada Taliban militant yankhai gu humdai sikre kunthraga nipan sokre thangjo numita Afghanistan da tuan ba air strike sing amasum lanfam singda yamdrabada Taliban militant yankhai gu humdai sikre amasum atai kunthraga nipan sokre haina Afghan Defense Ministry na numaijing numita phongdokre leba asigi nongpok thangba saruk talaiba Kapisa province ta tagab amasum thangnaba Nizrab district singda Afghan National and Security Force ANDSAF ki mating lauraga Afghan Air Force na landabda militant taragani sikre amasum atai kungamari sokre haina ministry na sirol amada phongdokhi atopa pawmana UP gi accident na mari sire ani sokle Uttar Pradesh ki
ꯐꯇꯦꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ कार अमगा कंटेनर ट्रक अमगा थोंगाइनबद मियोय मरी सिखिबगा लोइनना अतोप्पा अनिना सोक्ले हाइना पुलिस नंगसी फोंदोखरे पुलिस ऑफिशियल अमना फोंदोकपगी मतुंगिना थौदो अदु ngarang numidang वैरम फतेहपुर डिस्ट्रिक्ट की खगा सर्कल द अलाहाबाद कानपुर रोड थोखिबने मांगना हाइकी कंटेनर ट्रक अमगा थोंगाइनबदुदा कार तोंलाप मियोय मरी खुतक सिबगा लोइनना अतोप्पा अनिना सोखी हाइनसु पाउसना फोंदोरकले अमरोमदना उड़ीसा क्लास 10 12 की ओइना स्कूल सिंग अमुक हना हांगलगने कोरोना की फिबम खरा फगलकपगा लोइनना उड़ीसा गवर्नमेंटना क्लास 10 अमसुम 12 की ओइना स्कूल सिंग लाकदिब जुलाई 13 तगी अमुक हना हांगनब वारेप लौरे हाइना सीनियर ऑफिशियल अमना फोंदोखरे स्कूल अमसुम मास एजुकेशन डिपार्टमेंट की प्रिंसिपल सेक्रेटरी ना हाइकी इंटरनेट की खुदोंग चादबसिंग लैबना मरम ओइदुना ऑनलाइन मोडता माही तंबीबगी थबकता माहिरोइसिंगना मायोंगरिब खुदोंग चादबसिंगी येंगलगा क्लास अनिसिगी ओइना क्लासरूम दा माही तंबीबगी थबक अमुहना सथनबगी वरेप असि लौबनी पाउमीसिंगना वांगांगलदुना महाना हाइकी वरेप असि गवर्नमेंट अमसुम नॉन गवर्नमेंट स्कूल सिंग अनिमक्ता सनगनी अदुबो माहिरोइसिंगना स्कूल सिंग दा फिजिकल क्लास यावबा तंगाई फदबदी ओइरोइ हैबो वाफम मांगना थमखी अतोप पावमना केरला मियोय मंगा अमसु जिका नाब थेंगनरे पुना कुंथ्रागा मंगा सुरे पिकलिबा अंगांग अमा यावना मियोय मंगा अमसु जिका वायरस ना नाबा थेंगनबगा लोइनना केरला दा जिका गी केस कुंथ्रागा मंगा यौरे हेल्थ मिनिस्टर बिना जॉर्ज ना हाइकी अलापुजा दा लेबा नेशनल इंस्टीट्यूट ऑफ वायरोलॉजी तिरुवनंतपुरम मेडिकल कॉलेज की वायरोलॉजी लैब अमसुम कोयम्बाटूर लेबा माइक्रोबायोलॉजी लैब सैंपल टेस्ट तौबद मियोय मंगा अमसु मखाताना जिका वायरस पॉजिटिव ओइरम थेंगनरे हाइनसु पाउसनसु फोंदोरकली अतोप पावमना नोंमै तरागा कोनना मियोय अनि फारे उड़ीसा की खुर्दा डिस्ट्रिक्ट क्राइम ब्रांच की स्पेशल टास्क फोर्स STF ना नोंमै ललोनबगी थबक तौब मियोय अनि नोंमै तरागा कोनना फारे हाइना सीनियर पुलिस ऑफिसर अमना ngasi फोंदोखरे अमरोमदना मुंबई दा नोंग मरी लेनब थौदोक्ता कुनगा मंगा सीखरे मुंबई अमसुम मनाक नकप मफमसिंग ngarang numidangdagi akanma mongna nong sukibaga loinana nonga mari leinaba thaudoksingna miyoi kunga manga sikre haina official singna phongdokre akanma mongna nong subasina mafam kya ising thumjin khibadagi local train service amasum gari satok sasindasu apanba thokalle haina official singduna phongdorakli फायर ऑफिशियल अमन हाइकी अकन ममोंग नोंग सुबदुदा मुंबई की महूल एरिया थोखिब सिंग निखाइबगी थौदोक अमगी मतुंग रिटेनिंग वाल अमसु निखाइरक्तुना युम खरगी मथक्ता तासिलकपदगी मियोय तरागा तरे सिखी ngarang hi nungyai matung pung amarom tabda thokiba thaudo aduda atopa miyoi tarena soki haina phongdokladuna makna haiki asokpa sing adu manak nakpada leiba rajawadi hospital phukhatkre haina su phongdorakli amasum makhatara poina manipur gi paw khara myamna hapsaramge manipur pumbada numit tarani curfew lokthokhraba matungda ngasi curfew gi numit nini sanma numit asida khena ba manipur gi district singda police singna akan mamongda ngak sienbagi thabak sathaki adugo mafam kaya dasu curfew violate tawa miyai kya police na action nakhatki aduga ngasi social media da viral okiba video clip second kharagi oiba oripo kangsup road ta miyoi ma hangoi chonghanbagi video footage masa amasu social media da viral oiba thengnarakhi adu lusilak poina topa aten ma content masang katanga myam da thamjaramge myam loi fokta minasi pawamana kongba makha songabi laikai da leiba nongthongbam sanahal koba amagi yumda miyoi marina khulai pai duna laklaga aki akhang nanghanki amadi khamdokpa sangluba miyoi ama sokpadagi laikhatnari haiba thaudoktugi mayokta irilbung police station da nongthongbam sanahal na matik sabi action lokhatpinaba wakatkhre hari sanahal na iringmu police station da wakalakhiba sirol aduda ngara nungthil pung ahum kharai helakpa adaida थांगमदी मी सोखनबा याबा खुलाई पाइदुना सिंजमई वांगमा खेत्री लाइकाइदगी उसेकोट जिला परिषद सलाम निकेन सै निफुग मपन अपोप लैखिद्रबा एस मंगी नलुसिंगबा खेत्री मयुम शांता सै निफुग मरी अपोप की एसएस लुखोय इरेंगबम मोलिकुल सही निफु अपोप आई कक्साउबी नोमै कापम नोरेश सै कुंथ्राग मरी सादाम डिम्पी अपोप लैखिद्रबा
मंगी अमदी नोमई कापम बसंता सै यांखै लाक्लगा माकी इमुंग मनुंगी मियोइसिंगदा किहनबगी थबक चथरमकी मदुदा खामदोकप संगुबा उसेकोंदगी KSH बगजित सै 33 अपोकपा KSH संति सोकपदगी JNIMS पुखतुना लाइकनखी थौदो असिदा सेनरिबा सादाम निकेल अमदी अतोप मियोई मरीगी मथक्ता COVID-19 ना मरम ओइदुना थमलिबा कर्फ्यू थुगाइदुना चथरमखिबा थबोंग असिगी मथक्ता डिजास्टर मैनेजमेंट एक्ट की मखादा सेनरिबसिंगी मतिक चाब एक्शन लौखटपिननबा इरुलबुंग पुलिस स्टेशन वखटख्रे हाइदेसु पावमना रिपोर्ट तौरी अदुगा मैम हौजिक ओइनदी मतांगसे लुसिनजरगे अदुगा पाथोक्सगिबदा सोइखिबा लानखिबा यावरसु मैम ngakpigani अनौबि इपाउसिंग मैम अपडेट पिजरके मैम गमिन सेना चैनल सिगी मेकेडिगी थमजरी अदुगा हौजिक ओइनदी मतांगसे काइनरसेन थैंक यू।